ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯤꯡꯇꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯩꯒꯤ ꯉꯁꯤ ꯁꯨꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯣꯃꯦꯟ ꯊꯝꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇ꯭ꯔꯕꯅꯤꯅ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯅꯨꯡꯗꯥꯡꯗ ꯃꯇꯦꯛ ꯑꯃꯃꯝ ꯊꯥꯔꯦ ꯅꯦꯠꯇꯤ ꯁꯨꯝ ꯈꯔ ꯈꯔ ꯑꯗꯨꯝ ꯌꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯇꯨꯝꯅꯔꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯨꯝꯅꯗ꯭ꯔꯒꯗꯤ ꯉꯥꯏꯍꯥꯛ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯉꯥꯏꯍꯥꯛ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯣ ꯅꯦꯠ ꯉꯥꯏꯍꯥꯛ ꯌꯥꯔꯤꯉꯩꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔ ꯅꯦꯠ ꯆꯦꯟꯈꯤꯕꯁꯨ ꯌꯥꯏ ꯄꯨꯡ 10 ꯇꯥꯔꯦ ꯃꯌꯥꯝ ꯍꯧꯔꯁꯤ ꯑꯦꯜꯕꯤꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯍꯧꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯅꯣꯡꯁꯨ ꯇꯥꯏ ꯃꯌꯥꯝ ꯅꯣꯡ ꯇꯥꯅꯕ꯭ꯔꯣ ꯁꯤꯗ ꯅꯣꯡ ꯇꯥꯏ ꯑꯣ ꯁꯨꯕꯥꯁꯤꯁꯇꯤ ꯇꯨꯝꯈ꯭ꯔꯦ ꯑꯣꯖꯥ ꯑꯣ ꯇꯨꯝꯈ꯭ꯔꯕ ꯑꯣꯏꯔꯦ ꯍꯣꯏꯅꯦ ꯄꯨꯡ 10 ꯇꯥꯔꯕꯅꯤꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯏꯇꯩꯃ ꯏꯇꯩꯃ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯏꯇꯩꯃ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯅꯣꯡ ꯇꯥꯕ꯭ꯔꯣ ꯏꯇꯩꯃ ꯁꯤꯗꯗꯤ ꯅꯣꯡ ꯇꯥꯏꯌꯦ ꯍꯋꯥꯏ ꯑꯣꯏꯅ ꯇꯧꯔꯦ ꯅꯣꯡ ꯈꯔ ꯈꯔ ꯇꯥꯏ ꯁꯤꯗꯁꯨ ꯇꯥꯏ ꯏꯇꯩꯃ ꯅꯣꯡ ꯇꯥꯏ ꯅꯣꯡ ꯇꯥꯏ ꯁꯤꯗꯁꯨ ꯑꯩꯁꯨ ꯊꯦꯡꯉꯦ ꯉꯁꯤ ꯔꯥꯅꯤꯄꯨꯔꯗꯩ ꯍꯜꯂꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯥꯏꯗꯤ ꯏꯁꯨ ꯇꯧꯕꯒꯤ ꯁꯦꯝꯃꯨꯕꯒꯤ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯄꯨꯡ 10:30 ꯑꯗꯨꯝ 9 ꯇꯥꯔꯦ ꯍꯣꯏ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯏꯇꯩꯃ ꯈꯔ ꯅꯨꯡꯉꯥꯏꯔꯦ
ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯀꯣꯃꯦꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯠ ꯉꯥꯏꯍꯥꯛ ꯌꯥꯔꯤꯉꯩꯁꯤꯗ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯎ ꯆꯤꯇ꯭ꯔꯥ ꯆꯪꯉꯛꯑꯦ ꯇꯨꯝꯃꯨꯔꯕꯣ ꯆꯤꯇ꯭ꯔꯥ ꯂꯥꯏꯛ ꯇꯧ ꯂꯣꯏꯔꯕ꯭ꯔꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯤꯇ꯭ꯔꯥ ꯁꯨꯔꯙꯣꯅꯤ ꯒꯪꯒꯥꯒꯤ ꯃꯇꯦꯛꯇꯣ ꯉꯥꯏꯍꯥꯛ ꯇꯧꯔꯝꯕꯅꯤ ꯁꯨꯚꯥꯁꯤꯁꯇꯣ ꯇꯨꯏꯁꯟꯁꯨ ꯄꯨꯡ ꯅꯤꯄꯥꯟ ꯇꯥꯔꯦ ꯍꯜꯂꯛꯄꯗ ꯑꯣ ꯆꯤꯇ꯭ꯔꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤꯌꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯤꯕ ꯅꯪꯗꯣ ꯂꯥꯏꯔꯤꯛ ꯄꯥꯅ ꯎꯏꯅ ꯎꯏꯅ ꯁꯞꯄꯣꯔꯠ ꯇꯧꯖꯔꯦ ꯍꯥꯏꯕ ꯃꯥꯜꯂꯦ ꯏꯔꯣꯝꯕ ꯑꯣ ꯏꯔꯣꯝꯕ ꯍꯥꯎꯔꯦ ꯌꯦꯟꯗꯦꯝꯒ ꯃꯨꯁꯣꯔꯤ ꯏꯔꯣꯝꯕ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯑꯣꯖꯥꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯉꯥ ꯊꯣꯡꯉꯤ ꯆꯥꯗ꯭ꯔꯤ ꯅꯣꯏꯗꯣꯝꯗꯒ ꯀꯥꯡꯒ ꯇꯧꯅꯗ꯭ꯔꯣ ꯀꯥꯡ ꯄꯥꯜꯂꯤꯒ ꯇꯧꯅꯗ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯍꯣꯏ ꯁꯣꯝꯗꯒ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛꯇꯪ ꯄꯥꯖꯕꯁꯦ ꯑꯦꯜ ꯕꯤ ꯊꯥꯖꯟꯅ ꯂꯣꯏꯁꯜꯂꯦ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯝꯃꯒ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯗ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯖꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯒ ꯄꯥꯕꯤꯔꯣ ꯅꯨꯡꯉꯥꯏꯅ ꯅꯣꯛꯀꯅꯨ ꯍꯥꯏ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯩ ꯑꯦꯜ ꯕꯤ ꯂꯥꯛꯑꯕꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯣꯛꯑꯦ ꯑꯗꯣ ꯃꯤ 5-10ꯇꯪ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯕꯤꯔꯣ ꯑꯩꯗꯤ ꯏꯁꯩ ꯄꯥꯔꯤ ꯕꯥꯏ ꯑꯣꯏꯔꯦꯀꯣ ꯁꯥꯎꯅꯨꯀꯣꯏ ꯀꯔꯤꯒꯤ ꯕꯦꯟꯙꯧ ꯀꯥꯡꯒ ꯆꯠꯂꯨꯕ꯭ꯔꯥꯅꯦ
ꯏꯁꯩ ꯄꯥꯔꯤ ꯑꯩ ꯕꯦꯟꯗꯧꯁꯦ ꯃꯤꯠ ꯎꯔꯤꯕꯣ ꯑꯣꯖꯥꯒꯤꯗꯤ ꯉꯥ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯦꯅꯦ ꯍꯣꯏꯗꯤ ꯃꯔꯛ ꯑꯗꯨꯝ ꯆꯥꯏꯗꯩ ꯏꯇꯩꯃ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯏꯔꯣꯝꯕꯁꯨ ꯆꯥꯏ ꯃꯌꯥꯟ ꯇꯨꯌꯥꯟ ꯊꯣꯡꯕꯁꯨ ꯁꯨꯝ ꯆꯥꯏ ꯑꯩ ꯂꯣꯏ ꯆꯥꯏꯗ ꯏꯁꯥ ꯈꯤꯇꯪ ꯆꯤꯜꯍꯥꯎ ꯊꯤꯖꯕ ꯍꯥꯏꯇꯥꯔꯦ ꯕꯦꯟꯙꯧ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯑꯩ ꯆꯥꯛ ꯏꯟꯁꯥꯡꯁꯤꯗ ꯂꯩꯔꯦ ꯆꯤꯇ꯭ꯔꯥ ꯀꯔꯝꯕ ꯀ꯭ꯂꯥꯁꯇ ꯇꯝꯃꯤꯒꯦ ꯕꯤ ꯑꯦ ꯇꯝꯃꯤꯔꯣ ꯁꯦꯀꯦꯟ ꯏꯌꯥꯔ ꯍꯁꯅꯩ ꯇꯝꯃꯤꯔꯣ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯕꯤ ꯑꯦꯔ ꯍꯦꯁꯅꯩꯔꯥ ꯕꯦꯟꯙꯧ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯄꯨꯡ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯥꯄꯜ ꯑꯗꯨꯋꯥꯏꯗ ꯗꯗꯥ ꯇꯅꯨꯗꯣ ꯐꯖꯕ ꯊꯥꯡꯉꯛꯈ꯭ꯔꯕꯅꯤ ꯐꯦꯁꯕꯨꯛꯇ ꯕꯦꯟꯗꯧꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯀ꯭ꯂꯥꯁ ꯊꯣꯡꯒꯥꯟ ꯂꯣꯟꯗꯣꯔꯦ ꯂꯥꯟꯗꯣꯔꯦ ꯀ꯭ꯂꯥꯁ ꯊꯣꯡꯒꯥꯟ ꯂꯥꯟꯗꯣꯔꯦ ꯑꯣꯖꯥ ꯃꯁꯨ ꯑꯗꯨꯃꯥꯏꯅ ꯉꯥ ꯆꯥꯕ ꯉꯝꯖꯗꯦꯗ ꯍꯥꯏꯕꯗ ꯏꯀꯥꯏ ꯑꯦ ꯑꯩ ꯉꯁꯥꯏꯗꯁꯨ ꯏꯔꯣꯝꯕ ꯆꯥꯏ ꯉꯔꯥꯡꯁꯨ ꯏꯔꯣꯝꯕ ꯆꯥꯏ ꯌꯦꯟꯗꯦꯝꯒ ꯊꯩꯕꯣꯡ ꯃꯔꯨꯒ ꯉꯁꯤꯁꯨ ꯌꯦꯟꯗꯦꯝꯒ ꯊꯩꯕꯣꯡ ꯃꯔꯨ ꯏꯔꯣꯟꯕ ꯆꯥꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯥ ꯑꯃꯨꯛ ꯂꯩꯔꯗꯤ ꯑꯍꯨꯝ ꯃꯔꯤꯔꯛ ꯆꯥꯏ ꯑꯗꯨꯅꯅꯤ ꯕꯦꯟꯗꯧ ꯆꯤꯇ꯭ꯔꯥꯒꯤ ꯂꯥꯏꯔꯤꯛ ꯁꯤꯗꯤ ꯊꯣꯡꯉꯥꯟ ꯂꯥꯟꯗꯣꯔꯦ ꯉꯥ ꯊꯣꯡ ꯆꯥꯁꯨ ꯁꯨꯝ ꯅꯣꯡꯉꯥꯜꯂꯤ ꯕꯦꯟꯙꯧ ꯏꯔꯣꯝꯕ ꯆꯥꯔꯁꯨ ꯁꯨꯝ ꯅꯣꯡꯉꯥꯜꯂꯤ ꯇꯣꯡꯉꯀꯥꯟꯁꯤ ꯆꯥꯔꯁꯨ ꯁꯨꯝ ꯅꯣꯡꯉꯥꯜꯂꯤ ꯕꯦꯟꯙꯧ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯝ ꯈꯦꯠꯅꯗꯦ ꯀꯔꯤꯝ ꯈꯦꯠꯅꯗꯦ ꯕꯦꯟꯙꯧ ꯀ꯭ꯂꯥꯁ ꯊꯣꯡꯒꯥꯟ ꯂꯥꯟꯗꯣꯔꯦ ꯋꯥꯎ ꯏꯇꯩꯃ ꯇꯣꯝꯕꯤꯅ ꯀꯩꯕ ꯏꯎꯄꯥ ꯂꯥꯏ ꯄꯨꯡ ꯀꯌꯥꯗꯩ ꯍꯧꯒꯦ ꯑꯣ ꯑꯩꯁꯦ ꯄꯨꯡ ꯃꯥꯄꯜ ꯃꯈꯥꯏꯗꯩꯁꯨ ꯍꯧꯋꯤ ꯇꯔꯥꯗꯩꯁꯨ ꯍꯧꯋꯤ ꯉꯁꯤꯗꯤ ꯄꯨꯡ ꯇꯔꯥꯗꯩ ꯍꯧꯔꯦ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯉꯁꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯏꯆꯦ ꯇꯣꯝꯕꯤ ꯃꯁꯨ ꯍꯣꯏꯒꯤ ꯀꯥꯔꯣꯡꯒꯤ ꯂꯨꯄꯥ ꯃꯥꯟꯕꯤꯗꯣ ꯆꯔꯥ ꯑꯃ ꯄꯤꯔꯛꯄꯗꯤ ꯌꯥꯕꯅꯤꯀꯣ ꯑꯩꯈꯣꯏ ꯀꯥꯔꯣꯡꯗ ꯐꯪꯗꯦ ꯕꯁ ꯀꯥꯟꯅꯗꯅꯤ ꯕꯦꯟꯙꯧ ꯏꯆꯦ ꯇꯣꯝꯕꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯆꯤꯇ꯭ꯔꯥ ꯇꯨꯝꯈ꯭ꯔꯖꯥꯠꯂꯥ ꯇꯨꯃꯤꯟ ꯂꯩꯈꯔꯦ ꯀ꯭ꯂꯥꯁ ꯊꯣꯡꯒꯥꯟ ꯂꯥꯟꯗꯣꯔꯦ ꯍꯥꯏꯔꯝꯃꯒ ꯕꯦꯟꯙꯧ ꯅꯣꯡꯃ ꯂꯥꯛꯑꯣ ꯑꯩ ꯄꯤꯒꯦ ꯂꯨꯄꯥ ꯃꯥꯟꯕꯤ ꯂꯧꯔꯒ ꯕꯁ ꯀꯥꯟꯗꯤꯗꯨꯒꯤ ꯑꯂꯨ ꯈꯥꯃꯦꯟ ꯕꯖꯥꯔ ꯍꯥꯎꯋꯤ ꯀꯩꯅꯣ ꯑꯂꯨ ꯈꯥꯃꯦꯟ ꯕꯖꯥꯔꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯩꯗꯤ ꯑꯃ ꯏꯔꯣꯜꯂꯕ
ꯏꯆꯦꯒꯤ ꯃꯊꯦꯜꯁꯤ ꯍꯪꯒꯥꯝꯒ ꯕꯣꯔꯤꯒ ꯊꯣꯡꯉꯦ, ꯀꯥꯡꯉꯧꯒ ꯄꯥꯐꯣꯔ ꯆꯥꯖꯔꯦ꯫ ꯋꯥ ꯈꯨꯍꯥꯎ ꯑꯃ ꯑꯣꯏꯔꯅꯤꯌꯦ ꯑꯗꯨꯁꯨ ꯅꯛꯅꯔꯦꯅ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯅꯛꯅꯔꯦ ꯀꯥꯏꯗꯦꯌꯦ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯌꯦꯡꯉꯨ꯫ ꯏꯆꯦꯒꯤ ꯃꯊꯦꯜꯁꯤ ꯍꯪꯒꯥꯝꯒ ꯕꯣꯔꯤꯒ ꯊꯣꯡꯉꯦ, ꯀꯥꯡꯉꯧꯒ ꯄꯥꯐꯣꯔꯒ ꯆꯥꯖꯔꯦ꯫ ꯈꯨꯍꯥꯎ ꯑꯃꯅꯤ ꯉꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯏꯆꯦ, ꯍꯪꯒꯥꯝꯒ ꯕꯣꯔꯤꯒ ꯍꯥꯎꯔꯝꯅꯤ꯫ ꯑꯩꯁꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯈꯤꯒꯦ꯫ ꯏꯆꯦ ꯇꯣꯝꯕꯤ ꯂꯥꯏꯛ ꯇꯧꯕꯤꯔꯦꯀꯣ? ꯇꯧꯕꯗꯤ ꯑꯩꯗꯤ ꯀꯩ ꯍꯥꯏꯕ ꯑꯃꯒ ꯀꯣꯜ ꯑꯃꯨꯛꯇ ꯇꯧꯅꯈꯤꯒꯦ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯑꯣꯀꯦ ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ ꯃꯤꯁꯇꯔꯒ ꯍꯥꯎꯋꯦ ꯍꯥꯎꯅꯤ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔ ꯃꯤꯅ ꯉꯥꯏꯍꯥꯛ ꯊꯣꯡꯕꯁꯦ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤ꯫ ꯏꯁꯥꯅ ꯊꯣꯡꯉ ꯆꯨꯝꯊꯣꯡꯗ ꯊꯣꯡꯉꯁꯨ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯔꯨꯒꯦꯀꯣ ꯍꯥꯏ, ꯈꯪꯉꯦ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯔꯨꯒꯦ ꯍꯥꯏ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯈꯤꯒꯦ꯫ ꯁꯨꯝ ꯑꯦꯜ ꯕꯤ ꯆꯪꯕꯤꯔꯛꯎ꯫ ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯔꯨꯒꯦꯀꯣ ꯍꯥꯏ꯫ ꯂꯥꯏꯔꯤꯛ ꯂꯣꯏꯁꯤꯜꯂꯣ ꯉꯥꯏꯍꯥꯛ ꯌꯥꯎꯋꯣ ꯑꯦꯜ ꯕꯤꯗ꯫ ꯃꯤ ꯆꯝꯗꯕꯤꯅ ꯄꯋꯥ ꯑꯃ ꯄꯤꯔꯛꯂꯁꯨ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯍꯣꯁ꯫ ꯍꯣꯏ ꯌꯥꯏꯌꯦ ꯕꯦꯟꯗꯣ꯫ ꯄꯤꯖꯔꯛꯀꯦ꯫ ꯏꯆꯦ ꯇꯣꯝꯕꯤꯗꯤ ꯐꯤ ꯁꯥꯕ꯭ꯔꯣ? ꯍꯧꯖꯤꯛ ꯐꯤ ꯁꯥꯔꯤꯕꯣ? ꯃꯊꯪ ꯏꯆꯦ ꯇꯣꯝꯕꯤ ꯂꯥꯛꯑꯗꯤ ꯆꯪꯕꯤꯔꯝꯃꯣ ꯅꯧꯄꯥꯒꯤꯗ꯫ ꯐꯠꯇꯦ ꯖꯤꯟꯗꯥꯄꯣꯔꯦ꯫ ꯑꯣ ꯍꯥꯏꯅ ꯊꯥꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯗꯤ ꯐꯣꯟꯁꯦ ꯑꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯆꯦ ꯁꯨꯝ ꯄꯥꯏꯕꯗꯅꯦ ꯑꯗꯨꯝ ꯅꯝꯊꯣꯛꯈꯤꯕꯗ ꯇꯧꯔꯤꯅꯤ꯫ ꯃꯊꯪ ꯑꯣꯖꯥ ꯔꯥꯁꯃꯅꯤꯗ ꯂꯥꯛꯑꯗꯤ ꯆꯪꯉꯝꯃꯨꯀꯣ ꯏꯆꯦ꯫ ꯍꯣꯏ ꯌꯥꯏ꯫
ꯆꯦꯇꯣꯝꯕꯤ ꯍꯧꯖꯤꯛ ꯐꯤ ꯁꯥꯔꯤꯕ꯭ꯔꯣ? Ngà Baja, ngà Matum. Mèm lưới cho nó hợp bố. Chị tổn bí lê đi bố. Nigeria ya. Ngang giúp phi xả ra hay vậy. Chắc chắn là cái quà trả lắm đi quả. Manipulasi mitha party mitha pan mata. Chào vài biển đồng này. Hꯧꯖꯤꯛꯇꯤ ꯑꯩ ꯐꯤ ꯁꯥꯗ꯭ꯔꯦ, ꯁꯂꯥꯏ 8 ꯍꯧꯗꯣꯏꯅꯤ. ꯂꯦꯡꯖꯥꯟꯗꯣ ꯁꯂꯥꯏ 8ꯀꯤꯗꯣ ꯑꯩ ꯑꯃꯇꯪ ꯄꯥꯝꯃꯤꯌꯦ ꯏꯆꯦ. ꯀꯧꯔꯤ ꯐꯪꯕꯒꯤ ꯃꯔꯥꯅꯤ ꯆꯥꯎꯋꯦ. ꯀꯧꯔꯤ ꯀꯪꯕꯒꯤ ꯃꯔꯟꯅꯤ ꯆꯥꯎꯋꯦ. ꯁꯂꯥꯏ 8ꯀꯤ ꯂꯦꯡꯖꯥꯟꯗꯣ. ꯑꯩ ꯌꯥꯝ ꯄꯥꯝꯃꯦ. ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏ ꯁꯂꯥꯏ 8ꯀꯤꯁꯦ. ꯆꯦꯇꯣꯝꯕꯤ ꯀ꯭ꯋꯥ ꯆꯥꯕ ꯍꯩꯇꯦ. ꯀ꯭ꯋꯥ ꯆꯥꯕ ꯍꯩꯇꯦ. ꯁꯥꯏꯕꯇꯔ ꯍꯩꯕ, ꯑꯆꯨꯝꯕ ꯍꯩꯇ꯭ꯔꯣ? ꯀ꯭ꯋꯥ ꯆꯥꯕ ꯍꯩꯇꯗꯤ ꯀꯩ ꯆꯥꯏ ꯏꯆꯦ? ꯏꯄ꯭ꯋꯥꯒꯤ ꯏꯆꯦꯅ ꯁꯣꯏꯗꯅ ꯄꯤꯅꯤ ꯍꯥꯏ. ꯊꯦꯡꯀ꯭ꯌꯨ. ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯍꯟꯕꯤꯔꯛꯎ.
ꯊꯥꯞꯄꯦ ꯑꯣꯖꯥ ꯔꯥꯁꯃꯅꯤ ꯂꯩꯁꯦ ꯀꯁꯥꯔꯄꯣꯟ ꯆꯤꯔꯥꯄꯨ ꯕꯣꯕꯣꯟ ꯃꯅꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ 25 ꯀꯩꯅꯣ 4-5 ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯥꯎꯅ ꯇꯧꯈꯤ ꯔꯥꯁ ꯂꯤꯂꯥ ꯇꯧꯈꯤ ꯋꯥꯁꯞ ꯇꯧꯈꯤ ꯑꯩ ꯆꯠꯂꯨꯏ ꯏꯆꯦ ꯑꯣꯖꯥ ꯔꯥꯁꯃꯅꯤꯒꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯀ꯭ꯋꯥꯗꯤ ꯆꯥꯗꯦ ꯀꯩ ꯆꯥꯏ ꯀꯁꯥꯔꯒꯤ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯅꯤꯄꯨꯔ ꯅꯨꯄꯤꯅ ꯀ꯭ꯋꯥ ꯆꯥꯗꯕ ꯆꯥꯁꯨ ꯌꯥꯝ ꯊꯛꯆꯗꯦ ꯀꯁꯥꯔꯒꯤ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯅꯤꯄꯨꯔ ꯅꯨꯄꯤꯅ ꯀ꯭ꯋꯥ ꯆꯥꯗꯦꯕ ꯆꯥꯁꯨ ꯌꯥꯝ ꯊꯛꯆꯗꯦ ꯑꯣ ꯆꯥꯕꯁꯨ ꯁꯨꯝ ꯂꯩ ꯀ꯭ꯋꯥ ꯆꯥꯕꯁꯨ ꯂꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯑꯗꯩꯗꯤ ꯀꯩ ꯍꯥꯏ ꯒꯨꯠꯈꯥ ꯁꯦꯈꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯥꯕꯁꯨ ꯂꯩ ꯆꯥꯗꯕ ꯃꯤꯁꯨ ꯂꯩ ꯆꯥꯁꯨ ꯌꯥꯝ ꯊꯛꯀꯟꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯍꯣꯇꯦꯜꯗ ꯉꯥꯏꯍꯥꯛ ꯆꯥꯔꯨꯕ ꯅꯠꯇ꯭ꯔꯗꯣ ꯑꯩꯈꯣꯏ ꯀꯁꯥꯗꯅ ꯆꯥꯅ ꯋꯦꯜꯀꯝ ꯆꯥꯒ ꯀ꯭ꯋꯥꯒ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯈꯪꯉꯝꯅꯤ ꯀꯣ ꯀꯁꯥꯔꯗ ꯂꯥꯛꯑꯗꯤ ꯆꯥꯒ ꯀ꯭ꯋꯥꯒ ꯍꯥꯟꯅ ꯇꯧꯗ꯭ꯔꯅꯦ ꯏꯆꯦ ꯀꯁꯥꯔꯗ ꯑꯩꯈꯣꯏꯗ ꯆꯥꯗꯕꯅ ꯐꯩꯗ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯕꯁꯨ ꯐꯠꯇꯦ ꯂꯩ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯆꯥꯏ ꯍꯣꯏ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯏꯆꯦꯗꯤ ꯑꯩꯁꯨ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯔꯝꯃꯤ ꯀꯨꯏꯔꯦ ꯀ꯭ꯋꯥ ꯊꯥꯗꯣꯛꯈꯤꯕ ꯀꯁꯥꯔꯗꯅ ꯃꯤꯊꯥ ꯄꯥꯟ ꯆꯥꯕ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯁꯤꯒ ꯕꯪꯒ꯭ꯂꯥ ꯄꯥꯟ ꯍꯥꯏꯅꯅꯦ ꯈꯥꯁꯤ ꯕꯪꯒ꯭ꯂꯥ ꯍꯥꯏꯅ ꯄꯥꯟꯅ ꯂꯩ ꯌꯥꯝ ꯆꯥꯕ ꯑꯗꯩꯗꯤ ꯑꯅꯝꯕ ꯃꯅꯤꯄꯨꯔꯒꯤ ꯀꯁꯥꯔꯗ ꯏꯁꯩ ꯁꯛꯄ ꯄꯨꯡꯒꯩ ꯂꯥꯛꯁꯤꯡꯁꯦ ꯑꯁ ꯃꯣꯏꯗꯤ ꯀ꯭ꯋꯥ ꯍꯥꯏꯔꯗꯤ ꯑꯁ ꯈꯨꯠꯆꯥꯝꯅꯤ ꯏꯆꯦꯗꯤ ꯑꯩꯈꯣꯏ ꯅꯠ ꯁꯪꯒꯤꯠꯇꯅ ꯏꯁꯩ ꯁꯛꯄꯒ ꯍꯩꯕ꯭ꯔꯥ ꯕꯦꯟꯗꯧ ꯂꯩꯅꯥ ꯊꯣꯛꯈ꯭ꯔꯕꯣ ꯑꯩꯇꯅꯦ ꯍꯣꯏ ꯌꯥꯝ ꯐꯩꯌꯦ ꯆꯥꯗꯦꯗꯣ ꯀ꯭ꯋꯥ ꯃꯇꯝꯗ ꯂꯨꯄꯥ 20-30ꯅꯤ ꯏꯆꯦꯗꯤ ꯏꯁꯩ ꯁꯛꯄꯒ ꯍꯩꯕ꯭ꯔꯥ ꯑꯣ ꯂꯥꯜꯂꯦ ꯍꯩꯇꯦ ꯏꯁꯩ ꯁꯛꯄ
ꯈꯔ ꯑꯗꯨꯝ ꯁꯛꯆꯜꯂꯣ ꯃꯅꯤꯄꯨꯔ ꯃꯤꯗꯤ ꯂꯣꯏꯅ ꯁꯛꯄ ꯍꯩꯕꯅꯤ ꯏꯆꯦꯒꯤ ꯏꯕꯥꯏꯗꯤ ꯀꯩ ꯁꯨꯔꯤ ꯅꯍꯥꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯀꯥꯎꯋꯦ ꯀꯁꯥꯔ ꯐꯤ ꯁꯥꯕꯒꯁꯨ ꯌꯥꯝ ꯋꯥꯠꯂꯦ ꯐꯤ ꯁꯥꯕꯁꯦ ꯀꯁꯥꯔꯗ ꯌꯥꯝ ꯋꯥꯠꯂꯦ ꯋꯥꯎ ꯀꯔꯝ ꯀꯥꯟꯗ ꯀ꯭ꯋꯥ ꯆꯥꯔꯦ ꯕꯦꯟꯙꯧ ꯀ꯭ꯋꯥ ꯆꯥꯔꯦ ꯆꯦ ꯇꯣꯝꯕꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯕꯣꯔꯥꯛ ꯃꯩꯖꯤꯡꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯍꯣꯏ ꯌꯥꯝ ꯐꯕꯅꯦ ꯖꯌꯥꯔꯥꯖꯃꯅꯤꯒꯤ ꯏꯃꯥ ꯅꯨꯄꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯅꯃꯛ ꯑꯩ ꯂꯥꯛꯄꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯆꯥ ꯃꯆꯟ ꯂꯥꯛꯄꯗꯨꯅ ꯍꯣꯏ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤ ꯏꯆꯦꯀꯣ ꯀꯔꯝꯕ ꯊꯥꯗꯅꯣ ꯃꯣꯏ ꯐꯦꯁꯇꯤꯚꯦꯜꯗꯨ ꯏꯆꯦ ꯀꯔꯝꯕ ꯊꯥꯗꯅꯣ ꯃꯣꯏ ꯐꯦꯁꯇꯤꯚꯦꯜꯗꯣ ꯕꯦꯟꯙꯧ ꯂꯩꯅꯥ ꯉꯁꯤꯗꯤ ꯆꯤꯆꯦ ꯇꯅꯨ ꯂꯥꯛꯇꯦ ꯀꯔꯝꯕ ꯊꯥꯗꯅꯣ ꯃꯣꯏ ꯕꯣꯔꯥꯛ ꯃꯦꯖꯤꯌꯝꯒꯤ ꯐꯦꯁꯇꯤꯚꯦꯜꯗꯣ ꯏꯆꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯁꯨ ꯂꯥꯛꯇꯦ
ꯏꯆꯦ ꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯕ꯭ꯔꯣ ꯐꯦꯁꯇꯤꯚꯦꯜꯁꯦ ꯀꯔꯝꯕ ꯊꯥꯗꯅꯣ? ꯕꯦꯟꯗꯔꯣꯅ ꯉꯁꯤꯗꯤ ꯇꯅꯨꯁꯨ ꯂꯥꯛꯇꯦ, ꯅꯤꯡꯊꯦꯝꯁꯨ ꯂꯥꯛꯇ꯭ꯔꯦ, ꯁꯤꯃꯥꯁꯨ ꯂꯥꯛꯇ꯭ꯔꯦ, ꯊꯦꯡꯉ ꯇꯧꯔꯤꯔꯥ ꯀꯩꯅꯣ? ꯏꯆꯦ ꯇꯣꯝꯕꯤ ꯂꯩꯔꯤꯕ꯭ꯔꯣ? ꯏꯆꯦ ꯇꯣꯝꯕꯤ ꯂꯩꯔꯤꯕ꯭ꯔꯣ? ꯀꯣꯜ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯃꯁꯨ ꯑꯦꯜꯕꯤ ꯊꯥꯔꯤꯉꯩꯗ ꯀꯣꯜ ꯂꯧꯈꯠꯂꯒ ꯕꯦꯔꯥ ꯀꯥꯏ꯫ ꯑꯗꯨꯅ ꯂꯧꯈꯠꯇ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯡ 10 ꯍꯦꯜꯂꯒ ꯀꯣꯟꯅ ꯇꯧꯅꯤ ꯅꯣꯡꯉꯥꯜꯂꯒ꯫ ꯕꯦꯟꯗꯧ ꯀ꯭ꯋꯥ ꯆꯥꯕ ꯂꯣꯏꯔꯕꯣ? ꯏꯆꯦ ꯇꯣꯝꯕꯤ ꯈꯨꯝꯃꯛꯇ꯭ꯔꯦ, ꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ? ꯏꯆꯦ ꯇꯣꯝꯕꯤ ꯂꯩꯔꯤꯕ꯭ꯔꯣ? ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯑꯣ, ꯖꯅꯋꯥꯔꯤ ꯑꯣꯔ ꯐꯦꯕꯋꯥꯔꯤꯗ ꯇꯧꯔꯕ ꯌꯥꯏ꯫ ꯑꯩ ꯂꯣꯛ ꯊꯨꯡꯉꯦ ꯑꯗꯨꯒꯤ꯫ ꯑꯣ ꯂꯥꯛꯑꯗꯤ ꯍꯥꯏꯔꯛꯎꯀꯣ ꯏꯆꯦ ꯇꯣꯝꯕꯤ, ꯂꯥꯛꯑꯗꯤ ꯍꯥꯏꯔꯛꯎ꯫ ꯂꯣꯛ ꯊꯨꯡꯉꯗꯤ ꯇꯦꯕ꯭ꯂꯦꯠ ꯆꯥꯁꯤꯜꯂꯣ꯫ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯏꯕꯥꯏꯗꯣ ꯀꯩ ꯊꯕꯛ ꯇꯧꯒꯦ? ꯅꯍꯥꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯀꯥꯎꯔꯦ꯫ ꯕꯦꯟꯗꯧꯅ ꯉꯁꯤ ꯍꯥꯏꯔꯛꯎ ꯍꯥꯏꯕꯗꯤ ꯀꯟꯈꯔꯦ꯫ ꯃꯆꯨ ꯐꯤꯒꯤ ꯑꯗꯨꯝ ꯇꯧꯃꯤꯟꯅꯩꯌꯦ꯫ ꯑꯣ, ꯌꯥꯝ ꯐꯩꯌꯦ꯫ ꯑꯦ, ꯏꯆꯦ ꯇꯣꯝꯕꯤꯁꯨ ꯃꯁꯨ ꯍꯥꯏꯔꯛꯑꯦꯅꯦ꯫ ꯑꯣ, ꯃꯥꯁꯨ ꯐꯤꯒꯤ ꯑꯗꯨꯝ ꯇꯧꯃꯤꯟꯅꯩꯌꯦ꯫ ꯒꯨꯗ, ꯌꯥꯝꯅ ꯐꯩ ꯏꯆꯦ ꯇꯣꯝꯕꯤ, ꯌꯥꯝ ꯐꯩ꯫ ꯌꯨꯝ ꯃꯅꯥꯛ ꯌꯧꯔꯗꯤ ꯀꯧꯔꯣꯏ꯫ ꯕꯦꯟꯙꯧ ꯅꯁꯨ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯀꯣ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯕꯦꯟꯙꯧ ꯅꯪ꯫ ꯅꯁꯨ ꯃꯪꯒꯣꯜꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦꯀꯣ꯫ ꯑꯩ ꯆꯥꯗꯁꯨ ꯃꯤ ꯄꯤꯖꯕ ꯃꯤꯅꯤ ꯕꯦꯟꯙꯧ꯫ ꯑꯩꯈꯣꯏ ꯁꯤꯗꯅ ꯐꯤꯁꯦ ꯀꯔꯕꯥꯔ ꯋꯥꯠꯂꯤ, ꯃꯩꯇꯩꯅ ꯁꯥꯕ ꯐꯤꯁꯦ ꯇꯥꯡꯉꯦ ꯍꯥꯏꯗꯅꯀꯣ꯫ ꯑꯆꯨꯝꯕꯅꯤ, ꯑꯣꯀꯦꯅꯤ ꯀꯣ ꯍꯥꯏ꯫
ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯁꯥꯔꯁꯤꯒꯗꯤ ꯌꯥꯝ ꯊꯣꯛꯑꯦ ꯕꯪꯒꯥꯂꯤꯒꯤ ꯇꯥꯠꯅ ꯁꯥꯕ ꯈꯨꯗꯩ ꯃꯗꯩꯗꯤ ꯈꯨꯗꯩ ꯑꯔꯥꯡꯕ ꯅꯥꯄꯨ ꯈꯨꯗꯩ ꯃꯇꯦꯛ ꯑꯗꯨꯅ ꯍꯣꯡꯅ ꯍꯣꯡꯅ ꯄꯤꯊꯣꯛꯑꯕꯅꯤꯅ ꯃꯩꯇꯩ ꯈꯨꯗꯩꯁꯦ ꯂꯧꯕ ꯋꯥꯠꯂꯦꯕ ꯈꯪꯕ꯭ꯔ ꯏꯆꯦ ꯑꯗꯨꯅ ꯃꯩꯇꯩꯁꯦ ꯃꯥꯡꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯁꯣꯔꯥꯠꯇ ꯀꯔꯃꯗ ꯃꯩꯇꯩꯒꯤ ꯐꯤ ꯎꯔꯛꯇ꯭ꯔꯦ ꯕꯪꯒꯥꯂꯤꯒꯤ ꯇꯥꯏꯞꯇ ꯁꯥꯕ ꯈꯨꯗꯩ ꯃꯩꯇꯩꯒꯤ ꯐꯤꯁꯥ ꯃꯣꯏꯅ ꯂꯣꯏ ꯇꯝꯃꯦ ꯑꯩꯒ ꯏꯆꯦ ꯇꯣꯝꯕꯤꯒ ꯐꯤ ꯀꯔꯕꯥꯔ ꯇꯧꯔꯁꯤ ꯌꯥꯏꯌꯦ ꯀꯩꯅꯣ ꯏꯆꯦ ꯇꯣꯝꯕꯤꯗꯤ ꯀꯁꯥꯔꯒꯤ ꯕꯣꯟꯇ꯭ꯔꯥꯕꯨ ꯑꯣꯖꯥ ꯔꯥꯖꯃꯅꯤꯒꯤꯗ ꯍꯦꯛ ꯂꯥꯛꯏ ꯄ꯭ꯔꯣꯒꯥꯝ ꯈꯨꯗꯤꯡꯒꯤ ꯀꯁꯥꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯇꯤꯡꯉꯗꯤ ꯂꯣꯏ ꯌꯥꯏ ꯏꯄꯥꯁꯨ ꯔꯥꯖꯃꯅꯤꯒꯤꯗꯤ ꯄ꯭ꯔꯣꯒꯥꯝ ꯌꯥꯎꯕꯤꯌꯨ ꯌꯥꯎꯒꯦ ꯏꯆꯦ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯂꯥꯛꯀꯦ ꯌꯥꯝ ꯊꯥꯞꯄꯦ ꯑꯗꯨ ꯆꯠꯀꯅꯤ ꯄ꯭ꯔꯣꯒꯥꯝ ꯑꯩ ꯍꯟꯗꯛꯁꯨ 2024ꯒꯤꯔ 5ꯒꯤꯔ ꯀꯩꯅꯣ ꯋꯥꯁꯞ ꯑꯩ ꯌꯥꯎꯔꯨꯏ ꯃꯥꯔꯁꯇꯔ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯥꯎꯕꯗꯤ ꯑꯩ ꯄ꯭ꯔꯣꯒꯥꯝ ꯑꯗꯨꯝ ꯌꯦꯡꯕ ꯆꯠꯂꯨꯕꯅꯦ ꯑꯣꯖꯥ ꯔꯥꯖꯃꯅꯤꯒꯤꯗ ꯑꯩ ꯆꯥꯛꯁꯨ ꯆꯥꯔꯛꯏ ꯅꯨꯃꯤꯗꯥꯡ ꯔꯥꯁ ꯂꯤꯂꯥ ꯂꯣꯏꯔꯦ ꯅꯤꯄꯥ ꯄꯥꯂꯥ ꯇꯧꯔꯦ ꯏꯆꯦ ꯂꯥꯛꯀꯅꯤꯗꯤ ꯍꯥꯏꯔꯛꯎꯀꯣ ꯏꯆꯦ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯆꯦꯟꯒꯗꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩ ꯑꯩꯒꯤ ꯆꯦꯟꯒꯗꯕ ꯄꯣꯠ ꯈꯔ ꯂꯩꯀꯣ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯌꯥꯏ ꯑꯩꯗꯤ ꯅꯈꯣꯏ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯤꯅꯤ ꯅꯍꯥꯛ ꯀꯩ ꯂꯝꯅꯣ ꯀꯁꯥꯔꯒꯤꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯍꯥꯟꯅ ꯑꯩꯅ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄ ꯁꯟꯖꯣꯟ ꯂꯣꯏꯔꯒ ꯁꯣꯔꯥꯠꯀꯤ ꯐꯤ ꯃꯇꯦꯛ ꯆꯥꯝ ꯁꯥꯔꯒ ꯄꯤꯕ ꯏꯕꯣꯛ ꯑꯃꯅ ꯀꯤꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯇꯜꯂꯦꯗ ꯐꯤ ꯁꯥꯕꯒꯁꯦ ꯏꯆꯦ ꯇꯣꯝꯕꯤ ꯀꯁꯥꯔꯒꯤꯅꯤ ꯑꯩꯈꯣꯏ ꯈꯨꯟ ꯃꯅꯥꯛꯀꯤꯅꯤ ꯃꯣꯏ ꯁꯤꯜꯆꯔ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯇꯥꯎꯟ ꯃꯅꯥꯛꯀꯤꯅꯤ ꯏꯆꯦ ꯂꯩꯅꯥ ꯕ꯭ꯂꯣꯛꯇꯣ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯃꯅꯥꯛꯀꯤꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯇꯧꯔꯁꯤ ꯍꯥꯏ ꯌꯥꯝꯅꯗꯤ ꯇꯧꯔꯨꯅꯨ ꯏꯆꯦ ꯇꯣꯝꯕꯤ ꯍꯅꯨꯕꯤꯅꯤ ꯏꯆꯦ ꯍꯅꯨꯕꯤ ꯆꯍꯤ 35 ꯁꯨꯔꯕꯅꯤ ꯇꯥꯕ꯭ꯔ ꯏꯆꯦ ꯇꯣꯝꯕꯤ ꯂꯩꯅꯥ ꯕ꯭ꯂꯣꯛꯇꯣ ꯆꯍꯤ 35 ꯁꯨꯔꯕꯅꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯅꯨ ꯀꯔꯕꯥꯔꯗꯣ ꯃꯆꯥ ꯃꯆꯥ ꯇꯧ ꯃꯥꯀ ꯆꯍꯤ 35 ꯁꯨꯔꯕ ꯍꯌꯦꯡ ꯀꯥꯎꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯆꯦꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯑꯗꯨꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯃꯥꯏ ꯀꯔꯕꯥꯔ ꯇꯧꯕꯗ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯨꯅꯨꯀꯣ ꯆꯍꯤ 35 40 ꯁꯨꯔꯛꯀꯗꯧꯔꯕꯅꯤ ꯍꯌꯦꯡ ꯀꯔꯕꯥꯔ ꯌꯥꯝ ꯆꯥꯎꯔꯦ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯍꯥꯏꯗꯤ ꯏꯆꯦ ꯇꯣꯝꯕꯤ ꯃꯥꯡꯖꯔꯦ ꯅꯧꯄꯥꯗꯒ ꯍꯥꯏꯔꯛꯀꯅꯨ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯆꯍꯤ 35ꯅ ꯁꯤꯒꯨꯝꯕ ꯊꯧꯅꯥ ꯂꯩꯔꯤꯁꯦ ꯏꯆꯦ ꯇꯣꯝꯕꯤ ꯐꯤ ꯀꯔꯕꯥꯔ ꯇꯧꯕꯁꯤ ꯑꯍꯥꯟꯕꯗ ꯀꯌꯥꯃꯨꯛ ꯆꯪꯉꯤ ꯄꯤꯛꯇꯛꯅ ꯇꯧꯕꯗꯅꯦ ꯁꯦꯟ ꯀꯌꯥꯃꯨꯛ ꯆꯪꯒꯅꯤ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯍꯜ ꯑꯣꯏꯔꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯦ ꯏꯆꯦ ꯇꯣꯝꯕꯤ ꯏꯆꯦ ꯇꯣꯝꯕꯤ
ꯐꯤ ꯀꯔꯕꯥꯔ ꯇꯧꯕꯁꯦ ꯄꯤꯛꯇꯛꯅ ꯀꯌꯥꯃꯨꯛ ꯆꯪꯒꯅꯤ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯕꯨꯅꯦ ꯂꯝꯕꯤꯗ ꯇꯦꯛꯁ ꯃꯌꯥꯝ ꯂꯧꯕꯁꯤꯅꯅꯦ ꯇꯜꯂꯦ ꯍꯥꯏꯁꯤꯅꯦ ꯒꯥꯔꯤ ꯇꯦꯛꯁ ꯑꯗꯨ ꯇꯦꯛꯁ ꯁꯤꯡꯒꯩ ꯊꯥꯗꯣꯔꯛꯑꯦ ꯐꯤꯅ ꯄꯨꯅꯤ ꯃꯃꯜ ꯌꯥꯝꯕ ꯑꯣꯏꯔꯒ ꯆꯥꯎꯅꯤ ꯌꯥꯝꯗ꯭ꯔꯒꯅ ꯄꯤꯛꯂꯅꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏ ꯏꯁ ꯀꯣꯜ ꯂꯥꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯣ ꯑꯉꯥꯡꯒꯤꯅꯦ ꯑꯩ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏꯒꯤꯅꯦ ꯑꯉꯥꯡꯒꯤ ꯉꯔꯥꯡ ꯗꯣꯀꯨꯃꯦꯟ ꯄꯤꯔꯝꯕ ꯐꯣꯇꯣ ꯄꯤꯔꯝꯗꯕ ꯑꯗꯨꯒꯤꯅꯤꯗ ꯏꯆꯦ ꯐꯣꯟ ꯇꯧꯔꯛꯏꯕ ꯍꯔꯦ ꯀ꯭ꯔꯤꯁꯅꯥ ꯑꯩ ꯑꯣꯖꯥ ꯂꯥꯛꯑꯦ ꯏꯃꯩ ꯑꯣꯖꯥ ꯅꯅꯥꯎꯗꯤ ꯑꯣꯖꯥ ꯀꯧꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯦꯜꯕꯤꯗ ꯉꯔꯥꯡꯁꯨ ꯑꯩ ꯑꯦꯜꯕꯤ ꯊꯥꯏ ꯑꯣꯖꯥ ꯂꯥꯛꯇꯦ ꯑꯗꯣ ꯑꯇꯣꯞꯄꯗ ꯂꯩ ꯍꯥꯏ ꯅꯍꯥꯟꯁꯨ ꯑꯇꯣꯞꯄꯗ ꯂꯩ ꯍꯥꯏ ꯅꯅꯥꯎꯒꯤ ꯆꯦꯟꯅꯦꯜꯗ ꯑꯝꯇ ꯂꯥꯛꯄꯤꯗ꯭ꯔꯦ ꯑꯣꯖꯥ ꯑꯩꯗꯤ ꯑꯦꯜ ꯕꯤ ꯈꯨꯗꯤꯡ ꯑꯣꯖꯥ ꯍꯪꯖꯕꯅꯤ ꯑꯣꯖꯥ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯑꯣꯖꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯕꯦꯟꯗꯣꯂꯤꯅ ꯑꯉꯥꯡ ꯁꯥꯇ꯭ꯔꯒꯤꯅꯦ ꯉꯔꯥꯡ ꯗꯣꯀꯨꯃꯦꯟ ꯐꯣꯇꯣ ꯄꯤꯔꯝꯗꯕꯀꯣ ꯐꯣꯇꯣꯗꯨꯒꯤꯅꯤꯗ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯇꯧꯕꯤꯌꯣ ꯑꯣꯖꯥ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯑꯣꯖꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯑꯩꯅ ꯍꯥꯏꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯐꯤ ꯁꯨꯝ ꯃꯦꯗꯤꯌꯝ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯀꯤ ꯀꯥꯜꯒꯤ ꯆꯠꯅꯕ ꯐꯅꯦꯛ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯕ꯭ꯂꯥꯎꯁ ꯃꯧ ꯅꯍꯥꯅ ꯂꯤꯠꯄ ꯃꯧ ꯍꯅꯨꯕꯤ ꯖꯥꯏꯔꯞ ꯑꯣꯏꯕꯅ ꯂꯤꯠꯄ ꯑꯉꯥꯡꯅ ꯁꯦꯠꯄ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯁꯤꯅ ꯆꯨꯝꯃꯦ ꯏꯆꯦ ꯇꯣꯝꯕꯤꯅ ꯍꯥꯏꯗꯣ ꯐꯤꯅ ꯄꯨꯅꯤ ꯍꯥꯏꯗꯣ ꯏꯁꯩ ꯈꯔ ꯊꯥꯔꯛꯎ ꯍꯥꯏꯕꯕꯨ ꯗꯈꯤꯅꯥ ꯇꯧꯗꯦ ꯍꯥꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯂꯥꯏꯅꯥꯅ ꯅꯥ ꯍꯥꯏꯕꯗꯒꯤ ꯅꯥꯏ ꯍꯥꯏꯕꯗꯤ ꯈꯪꯕꯅꯤ ꯍꯥꯏ ꯑꯣ ꯍꯣꯏ ꯑꯩ ꯕ꯭ꯂꯣꯛꯇꯨꯁꯨ ꯊꯥꯡꯉꯛꯄꯅꯤ ꯑꯣꯖꯥ ꯑꯗꯣ ꯑꯩ ꯑꯉꯥꯡꯁꯨ ꯑꯣꯖꯥ ꯂꯥꯛꯇꯦ ꯍꯥꯏ ꯅꯍꯥꯟꯁꯨ ꯑꯣꯖꯥ ꯂꯥꯛꯇꯦ ꯑꯩꯒꯤꯗ ꯂꯥꯛꯄꯤꯗ꯭ꯔꯦ ꯀꯔꯤ ꯋꯥꯔꯧꯕ ꯈꯪꯗꯦ ꯍꯥꯏꯅ ꯑꯗ ꯕꯦꯟꯊꯣ ꯂꯩꯅꯥꯅ ꯑꯇꯣꯞꯄꯗ ꯂꯥꯛꯏꯅ ꯍꯥꯏ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯂꯥꯏꯔꯤꯛꯁꯦ ꯃꯔꯤꯗꯒꯤ ꯑꯃ ꯀꯛꯄꯤꯈ꯭ꯔꯦ ꯀꯅꯥꯅꯣ ꯂꯥꯏꯔꯤꯛ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯏꯆꯦꯇꯣꯝꯕꯤ ꯑꯩꯅ ꯑꯩ ꯇꯥꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯅꯐꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯨꯝ ꯆꯠꯅꯕ ꯌꯥꯕ ꯖꯁꯥ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯗꯁꯨ ꯏꯟꯕ ꯌꯥꯕ ꯀꯨꯝꯍꯩ ꯌꯥꯎꯁꯪꯗꯁꯨ ꯏꯟꯕ ꯌꯥꯕ ꯁꯖꯤꯕꯨ ꯀꯥꯡ ꯁꯥꯟꯅꯕꯗꯁꯨ ꯏꯟꯕ ꯌꯥꯕ ꯐꯅꯦꯛ ꯑꯉꯥꯡꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯒꯨꯝꯕꯗꯣ ꯍꯪꯉꯤꯃꯤꯗ ꯑꯩꯁꯦ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯇꯧꯕꯤꯌꯣ ꯑꯩꯁꯨ ꯒꯨꯍꯥꯇꯤꯗ ꯆꯠꯂꯨꯏ ꯑꯣ ꯑꯣꯖꯥ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯦ ꯒꯨꯍꯥꯇꯤꯗ ꯑꯣꯖꯥ ꯀꯨꯏꯔꯦ ꯎꯗꯕ ꯍꯟꯗꯛꯁꯨ ꯑꯩꯁꯤ ꯕ꯭ꯂꯣꯛ ꯑꯝꯇ ꯊꯥꯡꯒꯠꯇ꯭ꯔꯦ ꯕ꯭ꯂꯣꯛ ꯁꯦꯝꯃꯒ ꯊꯥꯡꯉꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯅꯦꯠꯒ ꯅꯨꯡꯉꯥꯏꯇꯕꯒ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯦꯜꯕꯤ ꯅꯨꯡꯗꯥꯡ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯊꯥꯏꯁꯤꯅꯤ ꯑꯣꯖꯥ ꯑꯣꯖꯥꯗꯤ ꯑꯩꯒ ꯃꯌꯥꯝ ꯎꯅꯩ ꯑꯣꯖꯥꯅ ꯀꯧꯕꯤꯗꯦꯀꯣ ꯆꯥꯎꯊꯣꯛꯄꯗ ꯑꯣꯖꯥꯅꯦ ꯑꯁ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩ ꯆꯥꯎꯊꯣꯛꯇꯕꯅꯤꯗ ꯕꯦꯟꯗꯣ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯇꯧꯕꯤꯌꯣ ꯅꯅꯥꯎꯒꯤꯗꯣ ꯏꯆꯦꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯀꯌꯥꯃꯨꯛ ꯑꯣꯏꯗꯤ ꯑꯣꯛꯀꯅꯤ ꯁꯨꯝ ꯏꯟꯅꯐꯤ ꯆꯠꯅꯕ ꯌꯥꯕ ꯃꯌꯥꯝꯅꯁꯨ ꯄꯥꯝꯕ ꯂꯩꯁꯥꯕꯤꯅꯁꯨ ꯄꯥꯝꯕ ꯃꯧꯅꯁꯨ ꯄꯥꯝꯕ ꯏꯟꯅꯐꯤ ꯑꯗꯨꯒꯩꯗꯤ ꯐꯅꯦꯛ ꯐꯨꯔꯤꯠ ꯑꯉꯥꯡꯒꯤ ꯐꯨꯔꯤꯠ ꯑꯗꯩ ꯅꯨꯄꯥ ꯃꯆꯥꯒꯤ ꯏꯁꯄꯣꯔꯇꯤꯡ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯀꯔꯕꯥꯔ ꯃꯆꯥ ꯑꯃ ꯁꯨꯝ ꯇꯧꯕ ꯌꯥꯏ
ꯂꯥꯏꯅꯥꯗꯤ ꯑꯦꯜꯕꯤ ꯃꯌꯥꯝ ꯀꯣꯏꯕꯅꯤ ꯑꯗꯨꯅ ꯈꯪꯂꯤꯅꯦ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯣꯖꯥꯗꯤ ꯑꯩꯒꯤꯗꯝꯁꯨ ꯂꯥꯛꯄꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯅꯝꯕꯔ ꯂꯧꯔꯣ ꯑꯃꯁꯨ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯈꯨꯝꯃꯛꯇꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯈꯨꯝꯃꯛꯇꯦ ꯂꯣꯛ ꯊꯨꯡꯉꯦ ꯍꯥꯏꯌꯦ ꯑꯣꯖꯥꯁꯨ ꯃꯌꯥꯝ ꯀꯣꯏꯔꯛꯄꯒꯤ ꯎꯖꯕꯅꯦ ꯍꯣꯏꯗ ꯑꯣꯖꯥꯗꯤ ꯀꯁꯥꯔ ꯃꯆꯥ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯑꯩꯗ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯅꯨꯄꯤꯒꯤ ꯐꯤ ꯂꯨꯍꯣꯡꯕ ꯏꯟꯕꯒꯤꯁꯤ 3,000 ꯍꯧꯔꯦ ꯑꯣ ꯆꯨꯝꯗ꯭ꯔꯣ ꯀꯥꯡ ꯆꯤꯡꯕ ꯌꯥꯎꯗ꯭ꯔꯣ ꯍꯥꯏ ꯕꯦꯟꯗꯧ ꯂꯩꯅꯥꯅ ꯍꯥ ꯍꯥ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯏꯟꯕꯒꯤ 3,000 ꯍꯧꯔꯦ ꯑꯣ ꯑꯗꯣ 3,000ꯗꯣ ꯂꯧꯔꯗꯤ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯌꯣꯟꯒꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯇꯣꯝꯕꯤꯗꯨꯒ ꯂꯨꯄꯥ 3,000 ꯄꯤꯔꯗꯤ ꯑꯩꯈꯣꯏꯅ ꯀꯌꯥ ꯌꯣꯟꯒꯅꯤ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯌꯣꯟꯕꯅꯤꯅ ꯍꯌꯦꯡ ꯃꯃꯟꯗꯣ ꯈꯦꯠꯅꯔꯗꯤ ꯃꯤꯅ ꯂꯧꯔꯣꯏꯗꯅꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯁꯣꯠꯄꯁꯤꯅꯅꯦ ꯇꯜꯂꯦ ꯑꯁꯤꯅꯤ ꯕꯥꯀꯤ ꯇꯧꯕꯁꯤꯅ ꯁꯣꯠꯄꯁꯤꯅ ꯀꯔꯕꯥꯔꯒ ꯇꯧꯅꯤꯡꯗꯦ ꯁꯣꯠꯄ ꯍꯥꯟꯅ ꯃꯥꯡ ꯊꯥꯏ ꯑꯩꯁꯨ ꯀꯁꯥꯔ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤ ꯅꯨꯡꯁꯤ ꯂꯤꯁꯤꯡ ꯀꯩꯕ 19 15 ꯄꯤꯕ ꯂꯩꯌꯦ ꯐꯤꯗꯨ ꯑꯗꯨꯗꯤ ꯉꯝꯈꯤꯔꯣꯏꯗꯅ ꯀꯔꯕꯥꯔ ꯃꯆꯥ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯝ ꯆꯥꯎꯕꯗꯤ 3,000 ꯇꯥꯕ ꯏꯅꯐꯤꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯌꯥ ꯌꯣꯟꯒꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯏꯆꯦ ꯂꯛꯈꯤꯄꯨꯔꯗꯁꯨ ꯒꯣꯀꯨꯜ ꯍꯥꯏꯅ ꯒꯣꯀꯨꯜ ꯃꯅꯤꯄꯨꯔꯤ ꯍꯦꯟꯂꯨꯝ ꯍꯥꯏꯅ ꯆꯣꯡ ꯂꯩ ꯃꯩ ꯊꯣꯏꯕꯒꯤ ꯊꯣꯏꯕ ꯍꯥꯏꯅꯁꯨ ꯑꯆꯧꯕ ꯗꯨꯀꯥꯟ ꯃꯌꯥꯝ ꯂꯩ ꯂꯛꯈꯤꯄꯨꯔꯗꯁꯨ ꯑꯆꯧ ꯑꯆꯧꯕ ꯗꯨꯀꯥꯟ ꯃꯌꯥꯝ ꯂꯩꯌꯦ ꯃꯣꯏꯒ ꯃꯃꯟꯗꯣ ꯃꯥꯟꯅꯗꯗꯤ ꯂꯧꯕꯤꯔꯣꯏꯑꯕꯀꯣ 3,000 ꯇꯥꯕ ꯏꯅꯐꯤꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯌꯥ ꯌꯣꯟꯗꯣꯏꯅꯣ 5 ꯌꯣꯟꯗꯧꯕꯅꯦ ꯑꯗꯨꯗꯤ ꯀꯅꯥ ꯂꯧꯕꯤꯗꯣꯔꯤ 5ꯗꯨꯗꯤ 5,000 ꯍꯥꯏꯕ ꯑꯗꯨꯗꯤ 2,000 ꯍꯦꯜꯂꯦ ꯑꯁ ꯌꯥꯝꯅ ꯃꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯂꯧꯕꯗꯤ ꯇꯜꯂꯤ ꯅꯨꯡꯉꯥꯏꯇꯦ ꯄꯥꯞ ꯄꯨꯅꯤ 3,000 ꯄꯤꯕꯗꯨꯒ 5,000 ꯌꯣꯜꯂꯗꯤ ꯃꯤ ꯁꯤꯔꯦ ꯂꯥꯏꯅꯥ ꯕ꯭ꯂꯣꯛ ꯂꯩ ꯑꯇꯩ ꯍꯪꯕꯁꯨ ꯂꯩꯗ ꯍꯣꯡꯕꯁꯨ ꯂꯩꯗ ꯀꯤꯖꯩ ꯄꯥꯏꯕ ꯃꯥꯏ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯏꯆꯦ ꯇꯣꯝꯕꯤꯅ 3,000 ꯄꯤ ꯊꯥꯔꯅꯤ ꯑꯩꯈꯣꯏꯅ 5,000 ꯌꯣꯜꯂꯅꯤ ꯃꯤ ꯁꯤꯔꯅꯤ ꯌꯥꯝꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯃꯅꯤ ꯃꯈꯥꯏ ꯁꯥꯗꯣꯏꯅꯤ ꯑꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯅ ꯁꯣꯠꯂꯒ ꯄꯩꯁꯥ
ꯁꯣꯜꯂꯒ ꯄꯩꯁꯥ ꯊꯧꯕ ꯍꯦꯟꯅ ꯇꯟꯖꯩ ꯍꯥꯏꯁꯤꯅꯤ꯫ ꯍꯦꯟꯕꯁꯨ ꯂꯩ ꯀꯤꯖꯩ ꯕꯥꯏ ꯕꯥꯏ꯫ ꯑꯣ 3.5 ꯁꯥꯗꯣꯏꯅꯦ꯫ ꯑꯗꯨꯗꯤ 1.5 ꯆꯥꯕ ꯑꯣꯏꯃꯥꯏꯄꯦꯝꯃ ꯁꯤꯔꯦ ꯑꯗꯨꯗꯤ꯫ ꯂꯤꯁꯤꯡ 53 ꯁꯥꯕ ꯔꯥꯅꯤ ꯐꯤꯗꯨꯛꯇꯣ ꯃꯅꯤꯄꯨꯔꯗ 23 24 ꯁꯥꯔꯤꯅꯦ꯫ ꯑꯍꯥ ꯑꯣꯖꯥ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ꯫ ꯕ꯭ꯂꯨ ꯂꯥꯏꯛ ꯇꯧꯕꯤꯌꯣ꯫ ꯑꯗꯨꯃꯥꯏ 5 ꯌꯥꯎꯕ ꯌꯥꯎꯔꯤ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯅꯁꯤ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯕ꯭ꯂꯨ ꯃꯌꯨꯝ ꯑꯣꯖꯥ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ ꯕ꯭ꯂꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ ꯂꯥꯏꯅꯥꯒꯤ ꯀꯔꯤ ꯀꯔꯤ ꯊꯥꯔꯧꯒꯦ ꯍꯥꯏ ꯋꯥꯎ ꯌꯦꯡꯉꯨ ꯏꯆꯦ ꯇꯣꯝꯕꯤꯅ ꯄꯩꯁꯥꯒ ꯄꯟꯗꯦ ꯍꯥꯟꯅ ꯀꯩꯀꯩ ꯊꯥꯔꯧꯒꯦ ꯍꯥꯏꯌꯦ꯫ ꯕꯦꯟꯙꯧ ꯂꯩꯅꯥꯒꯤꯗꯤ ꯏꯅꯐꯤ ꯑꯉꯧꯕ ꯏꯔꯣꯝ ꯐꯅꯦꯛ ꯕ꯭ꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯎꯇꯤ ꯑꯣꯏꯅ ꯊꯣꯡꯉꯦ꯫ ꯑꯣꯖꯥ ꯍꯣꯏꯗꯤ ꯀꯔꯤ ꯃꯊꯦꯜ ꯇꯧꯒꯦ? ꯕ꯭ꯂꯨ ꯉꯁꯤꯗꯤ ꯉꯥ ꯑꯣꯏꯅ ꯆꯥꯔꯦ꯫ ꯂꯩꯅꯥ ꯒꯥꯔꯤ ꯚꯔꯥ ꯌꯥꯝ ꯂꯧꯃꯟꯈꯔꯦ꯫ ꯆꯦꯡ ꯆꯤꯡꯕ ꯒꯥꯔꯤ ꯐꯥꯅꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯣ ꯆꯦꯡ ꯆꯤꯡꯕ ꯒꯥꯔꯤꯗ ꯍꯥꯞꯄꯤꯔꯥ? ꯆꯦꯡ ꯆꯤꯡꯕ ꯒꯥꯔꯤꯁꯤꯗꯤ ꯖꯤꯔꯤꯗꯒꯤ꯫ ꯂꯩꯅꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯂꯩꯔꯝꯒꯅꯤ ꯃꯥ ꯀꯣꯃꯦꯟ ꯏꯔꯝꯒꯅꯤ꯫ ꯆꯦꯡ ꯆꯤꯡꯕ ꯒꯥꯔꯤ ꯐꯥꯅꯕ꯭ꯔꯥ ꯌꯦꯡꯉꯣꯏ ꯑꯣ ꯆꯦꯡ ꯆꯤꯡꯕ ꯒꯥꯔꯤꯗ ꯍꯥꯞꯄꯒꯅ ꯈꯔ ꯇꯥꯕ ꯃꯟꯀꯣ꯫ ꯆꯦꯡ ꯆꯤꯡꯕ ꯒꯥꯔꯤꯁꯤꯗꯤ ꯖꯤꯔꯤꯕꯥꯝꯗꯩ ꯊꯥꯔꯤꯅꯤ ꯀꯁꯥꯔꯗꯩ ꯊꯥꯕ ꯋꯥꯠ ꯃꯥꯜꯂꯦ꯫
ꯕꯤꯟꯗꯣ ꯂꯩꯅꯥ ꯇꯥꯕ꯭ꯔꯣ ꯆꯤ ꯇꯝꯕꯤꯅ ꯍꯪꯉꯤꯁꯦ? ꯅꯨꯄꯥꯒꯤ ꯎꯇꯤ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯔꯣ? ꯕ꯭ꯂꯨꯒꯤ ꯎꯇꯤ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯩꯒꯤ ꯅꯠꯇꯦ꯫ ꯕꯤꯟꯗꯣ ꯂꯩꯅꯥ ꯊꯣꯛꯈ꯭ꯔꯕꯣ ꯆꯦ ꯇꯣꯝꯕꯤꯅ ꯍꯪꯉꯤ꯫ ꯅꯨꯡꯗꯥꯡ ꯎꯇꯤ ꯆꯥꯕ ꯐꯠꯇꯦ ꯍꯥꯏꯅꯩꯀꯣ꯫ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯅꯨꯡꯗꯥꯡ ꯎꯇꯤ ꯍꯣꯏ ꯆꯥꯏ ꯆꯥꯏ ꯎꯇꯤ ꯊꯣꯡꯕ ꯆꯥꯏ ꯆꯥꯏ ꯍꯣꯏꯗ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏ꯫ ꯅꯨꯡꯗꯥꯡ ꯎꯇꯤ ꯊꯣꯡ ꯆꯥꯗꯤꯅꯦ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯣꯕ꯫ ꯕꯦꯟꯗꯣ ꯂꯩꯅꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯍꯥꯞꯄꯦ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯏꯁꯤꯡ ꯍꯥꯞꯄꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯈꯪꯗꯦ ꯑꯍꯜ ꯂꯃꯟꯅ ꯍꯥꯏ ꯎꯇꯤ ꯊꯣꯡ ꯆꯥꯕꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯨ ꯍꯥꯏ ꯑꯗꯨꯗꯤ ꯎꯇꯤꯒꯤ ꯃꯒꯨꯟꯗꯣ ꯃꯥꯡꯉꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯍꯥꯏꯗꯤ ꯏꯁꯤꯡꯗꯣ ꯍꯥꯞꯄꯒꯅ ꯎꯇꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯒꯨꯟ ꯍꯥꯠꯄ ꯑꯗꯨꯃꯥꯏꯅ ꯍꯥꯏ꯫ ꯏꯁꯤꯡꯗꯣ ꯈꯔ ꯍꯥꯞꯄꯨ ꯍꯥꯏ ꯑꯗꯨꯗꯤ ꯎꯇꯤ ꯊꯣꯡ ꯆꯥꯔꯁꯨ ꯀꯔꯤꯝ ꯈꯔ ꯐꯩ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏ꯫ ꯉꯁꯥꯏꯃꯛꯇꯤ ꯎꯇꯤ ꯍꯥꯏꯁꯤꯗꯤ ꯑꯀꯟꯕ ꯍꯤꯟꯖꯥꯡꯅꯤꯗꯅꯀꯣ ꯏꯁꯤꯡꯗꯣ ꯍꯥꯞꯄ ꯃꯌꯥꯏ ꯆꯝꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ꯫ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤꯕꯂꯨ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦ꯫ ꯑꯣꯖꯥ ꯄꯨꯡ 12 ꯇꯥꯔꯦ ꯍꯥꯏ ꯇꯥꯔꯦ 12 ꯃꯈꯥꯏꯐꯥꯎ ꯊꯥꯒꯦ ꯇꯣꯝꯕꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯣ꯫
ꯎꯇꯤ ꯊꯣꯡꯕ ꯏꯁꯤꯡꯗꯤ ꯁꯣꯏꯗꯅ ꯍꯥꯞꯇꯧ ꯂꯩꯔꯦ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯌꯥꯝ ꯅꯠꯇꯕ ꯈꯤꯇꯪ ꯑꯗꯨꯝ ꯍꯥꯞꯄꯨ ꯍꯥꯏꯔꯤꯕꯅꯦ ꯎꯇꯤꯗ ꯍꯥꯞꯂꯤꯕ ꯈꯔꯗꯣ ꯀꯨꯏꯔꯒ ꯃꯌꯥꯛ ꯀꯜꯂꯤ ꯃꯇꯝ ꯀꯨꯏꯔ ꯑꯗꯨꯅ ꯏꯁꯤꯡ ꯍꯥꯞꯂꯗꯤ ꯃꯌꯥꯛ ꯍꯟꯊꯍꯜꯂꯤ ꯑꯗꯨꯅꯤ ꯉꯥꯡꯕꯤꯕ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯃꯁꯤꯡꯗꯨꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯃꯤꯁꯤꯡꯗꯨꯒ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯏꯆꯦ ꯏꯇꯦꯝꯃ ꯅꯨꯡꯊꯥꯡ ꯅꯨꯄꯥꯅ ꯎꯇꯤ ꯆꯥꯔꯗꯤ ꯒꯨꯜ ꯃꯥꯡꯉꯦ ꯍꯥꯏꯕꯅꯤ ꯃꯒꯨꯟ ꯃꯥꯡꯉꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯆꯨꯝꯃꯦꯗꯣ ꯏꯁꯤꯡꯗꯣ ꯍꯥꯞꯄꯗꯤ ꯃꯒꯨꯟꯗꯣ ꯆꯝꯕ ꯑꯗꯨꯅꯤ ꯑꯣꯖꯥ ꯕꯁꯟꯇꯅ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯎꯇꯤꯒꯤ ꯃꯒꯨꯟꯗꯣ ꯃꯥꯡꯍꯟꯕ ꯏꯁꯤꯡꯗꯣ ꯈꯔ ꯍꯥꯞꯄꯗꯤ ꯑꯗꯨ ꯍꯥꯏꯔꯤꯅꯤꯀꯣ ꯏꯇꯩꯃ ꯃꯩꯇꯣꯝꯕꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯗꯦ ꯂꯩꯅꯥ ꯃꯤꯀꯞ ꯊꯣꯛꯂꯦ ꯁꯨꯚꯥꯡꯀꯔ ꯑꯣꯖꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯨꯚꯥꯡꯀꯔ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯒꯤ ꯑꯦꯐ.ꯕꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯁꯨꯚꯥꯡꯀꯔ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯨ ꯂꯩꯅꯥ ꯃꯤꯀꯞ ꯊꯣꯛꯑꯦ ꯍꯥꯏꯌꯦ ꯏꯇꯩꯃ ꯇꯣꯝꯕꯤꯅ ꯑꯣꯖꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯚꯥꯡꯀꯔ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯎꯇꯤ ꯂꯣꯏꯔꯒ ꯆꯥꯔꯝꯗꯥꯏꯗ ꯍꯥꯞꯄ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯑꯥꯎ ꯃꯥꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯆꯥꯔꯝꯗꯥꯏꯗ ꯍꯥꯞꯀꯗꯧꯅꯤ ꯏꯟꯖꯥꯡ ꯇꯦꯡꯀꯣꯠꯇꯨꯗ ꯏꯁꯤꯡꯗꯣ ꯈꯤꯇꯪ ꯍꯥꯞꯄ ꯑꯣꯖꯥ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯉꯁꯤꯗꯤ ꯑꯣ ꯑꯩꯒ ꯃꯥꯟꯅꯔꯦ ꯑꯩꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯁꯨꯚꯥꯡꯀꯔ ꯀꯁꯥꯔꯒꯤ ꯀꯥꯡ ꯆꯤꯡꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯏꯆꯦ ꯇꯣꯝꯕꯤꯅ ꯑꯩꯗꯤ ꯀꯥꯡ ꯆꯤꯡꯕꯒꯤ ꯚꯤꯗꯤꯑꯣꯒ ꯂꯧꯗ꯭ꯔꯦ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯆꯠꯇ꯭ꯔꯦ ꯚꯤꯗꯤꯑꯣꯒ ꯂꯧꯗ꯭ꯔꯦ ꯀꯁꯥꯔ ꯉꯥ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯂꯥꯛꯑ ꯄꯤꯖꯗꯣꯏꯅꯤ ꯏꯁꯤꯡꯗꯣ ꯍꯥꯞꯂꯗꯤ ꯎꯇꯤ ꯅꯠꯇ꯭ꯔꯦ ꯑꯊꯣꯡꯕ ꯃꯊꯦꯜ ꯑꯃꯅꯤ ꯍꯥꯏꯔꯒ ꯄꯤꯖꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯇꯧꯗꯦ ꯏꯕꯣꯛꯍꯣꯏꯅ ꯌꯥꯔꯝꯗꯦ ꯑꯣ ꯍꯣꯏ ꯑꯅꯝꯕꯅ ꯆꯥꯟꯅꯗꯦ ꯑꯣꯖꯥꯒꯤ ꯂꯥꯏꯕꯛꯀ ꯑꯩꯒꯤ ꯂꯥꯏꯕꯛꯀ ꯃꯥꯟꯅꯔ ꯃꯥꯜꯂꯦ ꯃꯥꯟꯅꯔꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯄꯨꯅ ꯇꯝꯕꯅꯤ ꯏꯁꯣꯔꯅ ꯇꯝꯕꯅꯤ ꯀꯣ ꯁꯨꯚꯥꯡꯀꯔ ꯉꯁꯤ ꯅꯣꯡꯃꯒꯤ ꯏꯁꯣꯔꯅ ꯇꯝꯕꯅꯤ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯅꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯏꯁꯣꯔꯅ ꯇꯝꯕꯅꯤ ꯉꯥ ꯆꯥꯁꯨ ꯅꯣꯡꯉꯥꯜꯂꯤ ꯆꯨꯝꯊꯣꯡ ꯆꯥꯔꯁꯨ ꯅꯣꯡꯉꯥꯜꯂꯤ ꯎꯇꯤ ꯆꯥꯔꯁꯨ ꯅꯣꯡꯉꯥꯜꯂꯤ ꯃꯣꯔꯣꯛ ꯑꯊꯨꯝ ꯆꯥꯔꯁꯨ ꯅꯣꯡꯉꯥꯜꯂꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗꯤ ꯉꯥꯒ ꯆꯥꯗꯕ ꯀꯨꯏꯔꯦ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯑꯣꯖꯥꯗꯤ ꯄꯣꯔꯣꯝꯒ ꯆꯥꯕꯅꯤ ꯀꯁꯥꯔꯒꯤ ꯀꯥꯡ ꯆꯤꯡꯕ ꯎꯔꯦ ꯀꯁꯥꯔꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯌꯥꯝꯕ ꯌꯦꯡꯖꯩꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨ
ꯏꯆꯦ ꯂꯩꯅꯥꯗꯤ ꯃꯤꯀꯞ ꯊꯣꯛꯅꯇ ꯂꯩꯖꯩꯗ ꯏꯆꯦ ꯍꯥꯏ ꯑꯩ ꯏꯔꯣꯝꯕ ꯆꯥꯏ ꯅꯣꯡꯉꯥꯟꯒꯅꯤꯀꯣ ꯅꯣꯡꯉꯥꯟꯒꯅꯤ ꯏꯆꯦ ꯁꯤꯌꯣꯔ ꯅꯣꯡꯉꯥꯟꯗꯣꯏꯅꯤ ꯉꯥ ꯆꯥꯕꯁꯦ ꯁꯨꯝ ꯅꯣꯡꯉꯥꯟꯒꯅꯤ ꯇꯥꯏꯃꯤꯡꯗ ꯏꯔꯣꯝꯕ ꯆꯥꯕꯁꯦ ꯁꯨꯝ ꯅꯣꯡꯉꯥꯟꯒꯅꯤ ꯀꯔꯤꯝꯇ ꯈꯦꯠꯅꯗꯦ ꯏꯆꯦ ꯑꯣꯖꯥ ꯍꯣꯏ ꯑꯗꯨꯋꯥꯏꯗ ꯅꯣꯡ ꯆꯨꯔꯤꯔꯣ ꯆꯨꯏ ꯆꯨꯏ ꯆꯥꯛ ꯆꯥꯔꯕꯣ ꯑꯣꯖꯥꯗꯤ ꯆꯥꯔꯦ ꯆꯥ ꯂꯣꯏꯔꯦ ꯆꯥ ꯂꯣꯏꯔ ꯐꯝꯃꯤꯅꯤ ꯅꯣꯡ ꯆꯨꯔꯤ ꯁꯨꯕꯪꯀꯔ ꯅꯣꯡ ꯆꯨꯔꯤ ꯅꯣꯡ ꯆꯨꯕꯁꯤꯒ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯑꯩꯒꯤ ꯅꯍꯥꯟꯉꯩ ꯄꯠ 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 ꯇꯠꯂꯤꯅꯤ ꯑꯣ ꯑꯣꯖꯥ ꯉꯥ ꯆꯥꯕꯁꯨ ꯅꯣꯡꯉꯥꯜꯂꯤ ꯏꯔꯣꯝꯕ ꯆꯥꯕꯁꯨ ꯅꯣꯡꯉꯥꯜꯂꯤ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯆꯥꯁꯨ ꯅꯣꯡꯉꯥꯜꯂꯤ ꯄꯦꯔꯨꯛ ꯃꯦꯠꯄ ꯆꯥꯁꯨ ꯅꯣꯡꯉꯥꯜꯂꯤ ꯆꯥ ꯊꯛꯑꯒ ꯂꯦꯜꯂꯁꯨ ꯅꯣꯡꯉꯥꯜꯂꯤ ꯆꯞ ꯃꯥꯟꯅꯩ ꯏꯆꯦ ꯇꯣꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦ ꯇꯣꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯣꯝꯕꯤ ꯏꯕꯣꯔꯥ ꯃ꯭ꯌꯨꯖꯤꯌꯝꯗ ꯄ꯭ꯔꯣꯒꯥꯝ ꯂꯥꯛꯑꯗꯤ ꯈꯪꯍꯜꯂꯛꯎꯀꯣ ꯎꯇꯤꯁꯤꯗꯤ ꯅꯣꯡꯃ ꯎꯇꯤꯁꯤꯗꯤ ꯅꯣꯡꯉꯥꯟꯒꯗ꯭ꯔꯥ ꯅꯣꯡꯉꯥꯟꯒꯅꯤ ꯏꯆꯦ ꯈꯔ ꯌꯥꯝꯅ ꯇꯨꯝꯒꯅꯤ ꯌꯥꯍꯧ ꯊꯦꯡꯒꯅꯤ ꯎꯇꯤꯁꯤꯗꯤ ꯅꯣꯡꯉꯥꯟꯒꯗ꯭ꯔꯦ ꯅꯣꯡꯉꯥꯟꯒꯅꯤ ꯕ꯭ꯂꯨ ꯌꯥꯍꯧ ꯈꯤꯇꯪ ꯊꯦꯡꯒꯅꯤ ꯒꯨꯂꯨꯀꯣ ꯎꯇꯤꯁꯨ ꯅꯣꯡꯉꯥꯟꯒꯅꯦꯕꯀꯣ ꯆꯞ ꯃꯥꯟꯅ ꯅꯣꯡꯉꯥꯟꯒꯅꯤ ꯑꯗꯨꯒ ꯃꯥ ꯈꯤꯇꯪ ꯊꯦꯡꯅ ꯍꯧꯒꯠꯀꯅꯤ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯦ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯌꯥꯝ ꯁꯥꯕꯗꯣ ꯑꯗꯨꯅ ꯃꯥ ꯏꯪꯊꯝꯊꯥꯗ ꯏꯪꯊꯝꯊꯥ ꯆꯪꯕꯗ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯣꯖꯥ ꯒꯨꯂꯨꯅ ꯚꯥꯞ ꯇꯥꯔꯦ ꯒꯨꯂꯨ ꯌꯥꯝ ꯊꯨꯅ ꯚꯥꯞ ꯇꯥꯔꯦ ꯒꯨꯂꯨ ꯌꯥꯝ ꯊꯨꯅ ꯚꯥꯞ ꯇꯥꯈ꯭ꯔꯦ ꯅꯣꯛꯈ꯭ꯔꯦ ꯅꯣꯏ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯕ꯭ꯔꯥ ꯁꯥꯏ ꯑꯣꯖꯥ ꯌꯥꯝ ꯁꯥꯏ ꯍꯟꯗꯛ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯑꯣꯖꯥ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯇꯨꯝ ꯆꯪꯉꯒꯦꯀꯣ ꯑꯣꯀꯦ ꯁꯨꯕꯥꯡꯀꯔ ꯊꯦꯡꯀ꯭ꯌꯨ ꯒꯨꯗ ꯅꯥꯏꯠ ꯁꯨꯄ꯭ꯔꯦꯝ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂꯒ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯤꯔꯣ ꯎꯇꯤ ꯆꯥꯔꯁꯨ ꯁꯨꯝ ꯅꯨꯡꯉꯥꯟꯒꯅꯤ ꯌꯥꯍꯧ ꯈꯤꯇꯪ ꯊꯦꯡꯒꯅꯤ ꯁꯨꯕꯥꯡꯀꯔ ꯏꯔꯣꯝꯕ ꯆꯥꯕ ꯉꯥ ꯆꯥꯕꯁꯨ ꯁꯨꯝ ꯅꯨꯡꯉꯥꯟꯒꯅꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯎꯅꯁꯤ ꯁꯨꯕꯥꯡꯀꯔ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯄꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯦ ꯄꯩꯁꯥꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯁꯨꯝ ꯄꯥꯎꯖꯦꯟꯖꯕꯅꯤ ꯀꯣ ꯍꯣꯏ 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 ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯁꯨꯕꯥꯡꯀꯔ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯅꯣꯡꯗꯨ ꯆꯨꯕꯅꯤꯅ
ꯑꯩꯁꯨ ꯍꯌꯦꯡ ꯏꯁꯩ ꯂꯩꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯅꯤ ꯀꯨꯏꯔꯣꯏ ꯑꯣꯖꯥ ꯇꯨꯝꯃꯝꯗꯥꯏꯗ ꯃꯟꯇ꯭ꯔ ꯈꯔ ꯍꯥꯏꯕꯤꯌꯨꯅ ꯑꯣꯖꯥ ꯇꯨꯝꯃꯝꯗꯥꯏꯗ ꯀꯔꯤ ꯃꯟꯇ꯭ꯔ ꯁꯣꯟꯒꯅꯤ ꯁꯨꯚꯥꯡꯀꯔ ꯑꯩꯕꯨ ꯌꯨꯝꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯃꯍꯤ ꯏꯃꯥ ꯂꯩꯏꯃꯦꯟ ꯁꯤꯖꯕꯤ ꯈꯨꯔꯨꯝꯖꯔꯒ ꯑꯩꯅ ꯅꯤꯡꯖꯕ ꯏꯁꯣꯔ ꯅꯤꯡꯖꯔꯒ ꯏꯃꯥ ꯏꯄꯥ ꯈꯣꯏꯔꯝꯃꯒ ꯇꯨꯝꯒꯅꯤ ꯃꯟꯇ꯭ꯔ ꯍꯥꯏꯕꯨ ꯑꯁꯤꯇꯅꯤ ꯑꯣꯖꯥꯗꯤ ꯃꯟꯇ꯭ꯔꯗ ꯌꯥꯝ ꯈꯪꯗꯦ ꯕꯣꯔꯥꯛ ꯇꯝꯄꯥꯛꯀꯤ ꯄꯥꯎ ꯇꯥꯕꯤꯗꯕ꯭ꯔꯥ ꯃꯌꯥꯝ ꯇꯥꯖꯩꯌꯦ ꯏꯆꯦ ꯇꯣꯝꯕꯤ ꯇꯥꯖꯩꯌꯦ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨ ꯑꯣꯟꯂꯥꯏꯟꯁꯨ ꯇꯥꯏ ꯁꯟꯗꯦ ꯀ꯭ꯂꯥꯁ ꯇꯧ ꯑꯣꯖꯥ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯕ꯭ꯂꯨ ꯇꯧꯔꯛꯀꯦ ꯑꯉꯥꯡꯁꯤꯡꯗꯣ ꯄꯤꯛꯏꯕꯅꯤꯅꯀꯣ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯑꯕ ꯑꯗꯨꯅ ꯑꯩꯅ ꯐꯖꯅ ꯊꯥꯗꯣꯛꯇꯕ ꯀꯣ ꯌꯦꯡꯁꯤ ꯃꯊꯪ ꯁꯟꯗꯦ ꯀ꯭ꯂꯥꯁꯇ ꯊꯥꯒꯠꯆꯔꯤ ꯕ꯭ꯂꯨ ꯑꯩꯒꯤ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯌꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯕ꯭ꯂꯨꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯆꯦ ꯇꯣꯝꯕꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯑꯣꯖꯥ ꯍꯣꯏ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯕ꯭ꯂꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯐꯔꯦ ꯑꯣꯖꯥ ꯑꯩ ꯇꯨꯝ ꯆꯪꯉꯒꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯁꯕꯥꯡꯀꯔ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯑꯩꯒ ꯏꯆꯦ ꯂꯥꯛꯄꯒꯤꯗꯃꯛꯇ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯅꯤꯡꯉꯦꯃꯦ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯅꯤꯡꯉꯦꯃꯤ ꯇꯨꯝꯕꯤꯔꯣ ꯇꯨꯝꯕꯤꯔꯣ ꯏꯆꯦ ꯋꯥꯔꯝꯅꯤ ꯑꯗꯣ ꯍꯥꯏꯗ꯭ꯔꯁꯨ ꯇꯣꯛꯑꯣ ꯍꯣꯁ ꯍꯥꯏ ꯕꯦꯟꯙꯧ ꯂꯩꯅꯥ ꯂꯩꯔꯤꯌꯦ ꯏꯆꯦ ꯇꯣꯝꯕꯤ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯂꯩꯔꯤꯌꯦ ꯇꯨꯝꯅꯤꯡꯉꯦ ꯊꯦꯡꯉꯅꯤ ꯍꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕ꯭ꯂꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯆꯦ ꯇꯣꯝꯕꯤ ꯋꯥꯔꯝꯅꯤ ꯇꯨꯝꯕꯤꯔꯣ ꯇꯥꯃꯣ ꯃꯣꯅꯤꯟꯗ꯭ꯔꯣꯁꯨ ꯈꯪꯕ꯭ꯔꯣ ꯂꯥꯛꯑꯝꯕ꯭ꯔꯣ ꯂꯥꯛꯑꯝꯃꯤ ꯏꯆꯦ ꯇꯣꯝꯕꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯇꯅ ꯀꯣ ꯑꯩꯅ ꯁꯦꯕꯥꯗꯤ ꯃꯇꯤꯛ ꯆꯥꯅ ꯇꯧꯕꯤꯗ꯭ꯔꯦ ꯑꯗꯣ ꯇꯔꯕꯨꯖꯗ ꯑꯣꯏꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯒ ꯁꯦꯕꯥ ꯇꯧꯖꯈꯤ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔꯣ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯑꯩꯒꯁꯨ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯌꯥꯎꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯌꯨꯝ ꯇꯥꯟ ꯂꯥꯛꯄꯤꯔꯝꯃꯤ ꯑꯣꯖꯥ ꯔꯥꯖꯃꯅꯤꯒꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯂꯩꯔꯒ ꯑꯩꯅ ꯀꯧꯖꯕꯅꯤ ꯑꯩꯈꯣꯏꯒꯤꯗ ꯆꯪꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔꯣ ꯀꯣꯟꯁꯝ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯄꯤꯔꯝꯃꯤ ꯑꯩꯒꯤ ꯌꯨꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔꯣ ꯀꯣꯟꯁꯝꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕ ꯁꯍꯔ ꯆꯥꯡ ꯑꯃ ꯆꯪꯕꯤꯔꯝꯃꯦ ꯑꯩꯁꯨ ꯈꯜꯂꯤꯃꯤ ꯑꯃꯨꯛꯇꯪꯗꯤ ꯃꯅꯤꯄꯨꯔꯁꯦ ꯆꯠꯀꯦ ꯍꯥꯏꯅ ꯌꯦꯡꯉꯅꯤ ꯒꯣꯕꯤꯟꯗꯒꯤ ꯊꯧꯖꯥꯜ ꯂꯩꯔꯗꯤ
ꯆꯤꯇꯣꯝꯕꯤ ꯋꯥꯔꯅꯤ ꯐꯅ ꯀꯨꯏꯔꯦ ꯂꯩꯔꯛꯏꯁꯦ ꯑꯣꯖꯥ ꯃꯣꯔꯤꯟꯗꯣ ꯀꯣꯟꯁꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯅ ꯉꯥꯡꯕ ꯇꯥꯕꯁꯨ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯤ ꯃꯤꯌꯥꯝꯗ ꯐꯖꯅ ꯄꯥꯎꯇꯥꯛ ꯄꯤ ꯀꯣ ꯀꯁꯥꯔ ꯃꯐꯝ ꯃꯐꯝ ꯆꯪꯗꯅ ꯀꯔꯝꯍꯥꯏꯅ ꯈꯨꯟꯗꯥꯔꯛꯄꯅꯣ ꯀꯔꯤꯃꯥꯏꯅ ꯂꯩꯔꯛꯄꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯃꯌꯥꯝ ꯑꯃ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯂꯥꯛꯑꯗꯤ ꯏꯆꯦꯇꯣꯝꯕꯤꯒꯤꯗ ꯑꯩꯈꯣꯏꯗꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏ ꯕꯦꯟꯊꯣ ꯂꯩꯅꯥꯗꯤ ꯃꯤ ꯑꯇꯩ ꯋꯥꯠꯂꯤ ꯃꯥꯏ ꯀꯣꯏꯒꯗꯕ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩ ꯍꯥꯏꯅ ꯂꯩꯒꯦ ꯃꯣꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯀꯣꯜ ꯋꯥꯔꯤ ꯁꯥꯔꯨꯕ ꯃꯁꯨ ꯀꯅꯥꯒ ꯈꯣꯏꯃꯨꯒ ꯃꯣꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯕ꯭ꯂꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤꯁꯨ ꯌꯥꯎꯕꯅꯤ ꯑꯩꯁꯨ ꯌꯥꯎꯕꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯕꯁ ꯀꯥꯟꯇ꯭ꯔꯤꯗ ꯆꯠꯂꯒ ꯒꯥꯔꯤ ꯏꯁꯇꯦꯟꯗ ꯑꯣꯛꯎꯕꯒꯤ ꯑꯩꯈꯣꯏ ꯆꯪꯕꯒꯤ ꯂꯝꯕꯦꯜ ꯑꯩꯈꯣꯏꯒꯤ ꯌꯧꯕꯒꯤ ꯆꯪꯕꯒꯤ ꯔꯦꯜ ꯀ꯭ꯔꯣꯁꯤꯡ ꯂꯣꯏꯅ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔꯣ ꯂꯧꯈꯤꯕꯅꯤꯀꯣ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯗꯨꯒ ꯀꯁꯥꯔ ꯀꯥꯛ ꯃꯔꯥ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯂꯧꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯅꯤ ꯑꯩꯕꯨꯁꯨ ꯃꯆꯜꯗꯧꯅ ꯂꯨꯅ ꯇꯧꯕꯤ ꯇꯥꯃꯣ ꯃꯣꯅꯤꯟꯗ꯭ꯔꯅ ꯍꯣꯏ ꯌꯥꯝ ꯇꯧꯔꯦ ꯑꯩꯕꯨꯁꯨ ꯌꯥꯝ ꯇꯧꯔꯦ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯂꯥꯛꯄꯗꯣ ꯃꯇꯝ ꯊꯦꯡꯈꯤꯅꯦꯅ ꯑꯩ ꯇꯔꯕꯨꯖꯥ ꯈꯔ ꯄꯤꯖꯈꯤ ꯑꯣꯍꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯆꯪꯉꯛꯀꯦ ꯍꯣꯏ ꯕ꯭ꯂꯨꯖꯥꯅꯤ ꯕ꯭ꯂꯨꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏ ꯑꯁꯦ ꯕ꯭ꯂꯨ ꯏꯁꯀꯥꯔ ꯑꯥꯔꯠ ꯕ꯭ꯂꯣꯛꯇꯣ ꯅꯠꯇꯦ ꯑꯇꯣꯞꯄꯅꯤ ꯕꯦꯟꯙꯧ ꯃꯣꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯍꯥꯏꯅꯅꯦ ꯑꯗꯨꯒ ꯀꯁꯥꯔ ꯀꯥꯛ ꯃꯔꯥ ꯍꯥꯏꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯈꯨꯟꯗꯨꯅꯤ ꯑꯩ ꯏꯈꯨꯟꯗ ꯂꯥꯛꯑꯝꯕꯒꯤꯅꯤꯀꯣ ꯑꯩ ꯃꯗꯨꯗ ꯈꯨꯗꯩ ꯁꯦꯠꯄꯅꯤ ꯌꯥꯎꯁꯪꯒꯤ ꯕꯟꯗ꯭ꯔꯥ ꯆꯥꯔꯨꯕꯒꯤ ꯍꯦꯛ ꯂꯣꯏꯔꯛꯄꯗ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯐꯣꯟ ꯇꯧꯕꯤꯔꯛꯇꯅ ꯑꯗꯨꯒ ꯑꯩ ꯂꯣꯏ ꯒꯥꯔꯤ ꯄꯨꯔ ꯆꯠꯂꯒ ꯑꯣꯛꯎꯕꯅꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯥꯎꯕꯅꯤ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯒꯤ ꯅꯣꯛꯅꯤꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯒ ꯀꯁꯥꯔ ꯒꯣꯔ ꯒꯣꯔꯤ ꯆꯪꯉꯨꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔꯒꯤ ꯑꯣꯖꯥ ꯃꯣꯅꯤꯟ ꯗꯥꯏꯂꯣꯛ ꯌꯥꯝ ꯇꯥ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯃꯥꯔꯁꯀꯤ ꯇꯥꯡ 10, 2025 ꯑꯩ ꯀꯁꯥꯔ ꯀꯥꯛ ꯃꯔꯥ ꯍꯥꯏꯕ ꯈꯨꯡꯒꯪꯗ ꯂꯥꯛꯆꯕꯅꯤ ꯏꯅꯥꯎ ꯃꯪꯒꯣꯜꯅ ꯀꯧꯕꯤꯗꯅ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯩ ꯃꯤꯌꯥꯝꯗ ꯁꯨꯝ ꯁꯛ ꯇꯥꯛꯆꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯍꯣꯁ ꯀꯣꯃꯦꯟ ꯊꯣꯛꯆꯈ꯭ꯔꯒꯦ ꯕꯥꯏ ꯍꯣꯏ ꯕꯦꯟꯙꯧ ꯊꯣꯛꯄ ꯃꯇꯝꯗꯤ ꯌꯧꯔꯛꯑꯦꯀꯣ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅ ꯇꯧꯔꯒꯦ ꯍꯌꯦꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯅꯤꯅ ꯃꯤꯅꯤꯠ 3ꯇ ꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯅꯤ ꯕꯦꯟꯙꯧ ꯏꯕꯣꯍꯜ LB ꯊꯥꯔꯤꯕ ꯕꯦꯟꯙꯧ ꯏꯆꯦꯇꯣꯝꯕꯤ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯑꯩꯒꯤ LBꯗ ꯆꯪꯕꯤꯔꯛꯏꯕ ꯏꯆꯦ ꯏꯆꯟ ꯏꯆꯤꯟꯅꯥꯎ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯥꯟꯗꯝ ꯃꯪꯒꯣꯜ ꯁꯤꯡꯍ ꯏꯁꯩ ꯁꯛꯄꯅ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯤꯀꯨꯝꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯊꯤꯕꯤꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤ ꯍꯥꯏꯗꯅ ꯆꯪꯕꯤꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯄꯨꯝꯕꯗꯁꯨ ꯑꯩ ꯃꯤꯌꯥꯝꯕꯨ ꯀꯥꯎꯖꯔꯣꯏ ꯃꯤꯌꯥꯝꯅꯁꯨ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯦ ꯈꯟꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯩꯇꯩ ꯃꯆꯥ ꯀꯅꯥꯒꯨꯝꯕ ꯆꯦꯅꯦꯜ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯏꯁꯩ ꯅꯣꯡꯃꯥꯏ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯑꯣꯏꯕ ꯃꯠꯇꯅꯤ ꯀꯣ ꯍꯩꯇꯅ ꯃꯤꯌꯥꯝꯗ ꯑꯗꯨꯝ ꯁꯛ ꯇꯥꯛꯆꯕꯅꯤ ꯑꯗꯣ ꯉꯁꯤ ꯀꯣ ꯖꯨꯟꯒꯤ ꯇꯥꯡ
ꯑꯍꯨꯝ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯩꯒꯤ LB ꯂꯥꯏꯚ ꯊꯥꯕꯁꯤ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯂꯩꯔꯒꯅ ꯃꯊꯪ ꯅꯨꯃꯤꯠ ꯍꯌꯦꯡ ꯂꯥꯛꯀꯗꯧꯕ ꯏꯔꯥꯏ ꯖꯨꯟꯒꯤ ꯇꯥꯡ 5 ꯑꯃꯨꯛ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ LB ꯄꯨꯡ 9:30 ꯅꯠꯇ꯭ꯔꯒ ꯄꯨꯡ 10ꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝ ꯑꯃꯨꯛ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ꯫ ꯑꯩ ꯌꯦꯡꯖꯔꯨꯔꯦ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔꯒꯤ ꯆꯦꯅꯦꯜ ꯑꯗꯣ ꯅꯍꯥꯟꯗꯒꯤ ꯊꯤꯕꯅꯤ꯫ ꯑꯗꯨꯅꯤ ꯕ꯭ꯂꯨꯕꯨꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ꯫ ꯉꯁꯤꯒꯤꯗꯤ ꯖꯨꯟꯒꯤ ꯇꯥꯡ 3 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯑꯩꯒꯤ ꯂꯥꯏꯚ ꯑꯁꯤ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯥꯟꯗꯝ ꯃꯪꯒꯣꯜ ꯆꯤꯡꯉꯥ ꯏꯁꯩ ꯁꯛꯄꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡꯅ ꯃꯣꯡꯒꯣꯜ ꯅꯇꯥ ꯍꯥꯏꯅ ꯂꯩꯕꯅꯤ꯫ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯖೈ ꯀ꯭ꯔꯤꯁꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯏꯆꯦꯇꯣꯝꯕꯤꯁꯨ ꯒꯨꯗ ꯅꯥꯏꯠ ꯊꯥꯒꯠꯆꯔꯤ꯫ ꯑꯣꯖꯥꯕꯨꯁꯨ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ꯫ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯕ꯭ꯂꯨ ꯒꯨꯗ ꯅꯥꯏꯠ ꯕꯩꯗꯧꯂꯩꯅꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯕꯁꯟꯇ ꯒꯨꯗ ꯅꯥꯏꯠ ꯏꯆꯦꯇꯣꯝꯕꯤ ꯒꯨꯗ ꯅꯥꯏꯠ ꯇꯦꯝꯕ ꯃꯅꯤꯇꯣꯝꯕꯤ ꯒꯨꯗ ꯅꯥꯏꯠ꯫ ꯍꯌꯦꯡ ꯑꯃꯨꯛ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯎꯅꯁꯤ ꯃꯌꯥꯝ꯫ ꯒꯨꯗ ꯅꯥꯏꯠ꯫